Nagasing numit tadringayda yumda hanjinbiyo. Hauzik Manipurda oiriba phibam asina maram oiraga kari thokadage tamba ngamdaba phibam asigi yenglaga ching amasung tamda lairiba Naga khudingmakna numit tadringayda yumda hanjinbiyo haina Naga People's Union NPUI Manipur na appeal tawragle. NPUI Manipur na thadorokpa cherol amana hai hauzik Manipurda oiriba phibam asida isa-isada pamdaba thokdoksing thoktanaba Chingdagi Imphal da lakpa oirabasu Imphal da leiba oirabasu Naga khudingmakna numidang athengbada lambi sorokta leitabaga loinana numit tadringayda isa-isagi yumda hanjinbiyo. Cherol sina makha taraduna numit kharanagi mamangda Imphal amasung tampakta Naga nupa nupi kaya ama khudong thiningai oiba phibamsing mayoknabaga loinana ka hena langtaknaba amadi akiba pokhanbagi thokdoksing thokhe. Maram asina Imphal amadi atai tampaki mafamsingda Nagasing amasung chingi khulsingdagi tampakta lakpa Nagasingna lambida natraga laikayda natraga lairakta yuna chingba mayai kaba nisasing sisinabigano hauzik lairiba phibam asida kari thoglakadage tamba ngamdaba phibamda laire maram asina numidang athengba phawba lambi sorokta leiba haibase khudong thiningai oibana masi tawdanabasu union asina akanba wafam thamlagle loinana Christmas na lakpada Naga People's Union Manipur na miyamda yaifa paujel supirakle